mayam buhan mamakta punsibim nam taram usari ngasi senin asina horror comedy oiba Lakshmi hariba movie si puduna laksari movie si Kancana gi remake ni movie si 2020 gi November date 9 da release tawki movie si gi director Raghava Lawrence movie si gi saktam langni ba singi khara panjarabada movie si gi main hero asiki saktam langni ba Akshay Kumar aduga Rasmi gi saktam langni bi Kiara Avani transgender Lakshman amadi Lakshmi gi saktam langni bi Sarat Kelkar MLA Griza gi saktam langni ba movie si gi main Biren Tarun Arora mayam aina movie si pathok matamda soi kilan ki amri chitan ando bayor basu mayam nga piu mayam na seni nesibu nuksibiduna like comment amri subscribe to biramu hajari fari tu mayam movie rom da mai onsilas auji movie si gi han basin asida asuni amadi magi masanupi asiga lambi da lakpa si ulakli mama na masanupi asida fresh rice sapagi maramda wari sanaduna lakli aduga masanupi asina mafam adura lady ground adura leptuna jingli matam aduda mama na masada mafam asida aina yenganu haiba natra hari masana mama da kari maram gino hain hangi mama na wahang yam hangida yenganu haidi yenganu hairaga lakli matam aduda get ado matan hairaklam asumna lakpada Anjali Kaubi amaga thengnaram ma asi pregnant ori asuni na karai de salubno haina Anjali amadi magi mananu pida hangi Anjali na sekap salubani harami asumna makoi anisu fazana layu haina wari sanaram laga makoi chu sanakri masigi matung Anjali gi mananu pipalak asina nusisilak padigi phawriba phi edu loksin bada angangba phi ama nungsina humduna paikri aduga ahangba ground asida takri mafam asini mama amna masadi yenganu haiki mafam adu mafam asi Anjali gi yunga thangnaraga leibani phi takiba asda palak selaktuna mafam adudagi phi edu khungatlaga satkiram gate asida number 6 haina su iri masigi matung palak asi numidangi matamda ingsen jengli magi matung da kanagumba ma thuna satchiba adu urami palak masa adu ngangna tumnabagi phamungda kakhalpaga magi rumgi thong adu tilaklam palakna ise thong hangbani sanglo o hairami adu bukanam sanglaktabi thong adu adum thinduna leiba asida palak asi haugatuna laklaga thong adu hangdoktuna yengdadi kanasu leramdre matamduda makhola matarakpadagi palaki duna magi rumda sangsilaga phajuna singkhatuna leiri tanja aduda thaliba mai singa sisu mathanda khablakli aduga phaju manung aduda kanagum ama leiri ba adusu uri aduga thawai ama phaju badudagi thoraklam aduga amuk mangkhri tawriba si palak asi kibna sulori aduga karaida leikrabagi haina sungi matam aduda khangaudana palak asi sakudaba amana makhung adu paiduna magirum adudagi singduna puraga hangma ground aduda purakli aduga palak asi sakudaba asina laktuna langthorakli aduga kanaguma amana palakta una mapukta thilami adubu khudimang asi palaki mamang oiduna leiramle palakna lauduna hogolakpada Anjali na kaidorabagi haina hangi palakna ise aigi mangda ahangba ground asida kanagum amana aibu singduna puraga halami hari Anjali na aina haidra mafam adudagi phi khulununa nangdi aina haibsu tadi aduna phi edo yumsida leiragadi karigum kharadi soina tarani aduna phi edo karade leigi haina hanglami asumna phi edo yum mathak adudagi ground aduda langthakiram aduga phi edo khud amana leibak manungdagi singthakiram mathangi sinda Trantik Baba amana nupi amabu phuduna thawai tanthokna honari nupi asina mapuroibada ai karisu tawde aibu phubidana ba khamu hajari adu mapuroiba asina su karisu khamlamde Trantik asina nangi na sada lari bathawa aido pura tanthokani hari mioi kaya amasu tawriba asida yengduna lari nupi asina di maha karisu tawde aigi haksang na thawai changde hari Trantik Baba asina magi khongno oriba Kailasta glass ma pira u hari aduga glass adu pahiraga nupi edu gi marai bagda thamduna mantra soli aduga glass adu niklaga haiduk lubada glass manung adudagi ut kaya ama taraklamri aduga baba asina hari phatraba thawai asi nupi asi gi haksang ne leiri habagi khudam ni hari aduga Kailasta ising patra ama upira u harami Trantik Baba asina ising asi nupi asi gi makukda thamduna mantra solaga ising adu wal amada hajilami matam aduda wal aduda ai surel ni haiduna iduna thorakle asumna tawriba asida lerima mayam asidi Trantik asi yamna hairabani khanduna khurumlami matam aduda asibasi lakli aduga Trantik asida Baba nangdi athoibani sakti yamna leibani nahangna nupi asitagi thawai ado tanthokibadu ain uhawi aibu bor pinabiu hari aduga khurami aduga asipnong pakhada aina thawai adu baba asigi masar sangkibudu uhawi harami asumna haiba asida baba asina karino nang hari bodo madu oithoktabani hari asimna baba ain uhawi aduna kudam piduran takani hairaga Kailastagi glass adu lawraga baba asina nupi asida tawkiba asiga chap manana mantra solaga glass adu niklaga haiduk lubada karisu yaukitaba glass adudagi utaraklam tawriba asida mayam asisu nganglam asipna mayam da masi glass ase aluminium na sabani masida baba asina mercury chloride na glass ase sengdoi karigumba aluminium amadi mercury ani asi punsilabadi ammonium ado amalgam oli masi akoigi laite tamkhrabani hari aduga ising patra amamung lawraga wan haijeli matam asida karisu wal asida iduna thoroknamde
ꯑꯁꯤꯞꯅ ꯃꯤꯊꯥꯏꯜ ꯑꯣꯔꯦꯟꯖ ꯍꯥꯏꯔꯤꯕ ꯀꯦꯃꯤꯀꯦꯜ ꯑꯁꯤ ꯕꯕꯥ ꯑꯁꯤꯅ ꯋꯥꯜ ꯑꯁꯤꯗ ꯍꯥꯟꯅ ꯏꯗꯨꯅ ꯑꯩ ꯁꯨꯔꯦꯟꯅꯤ ꯍꯥꯏꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯑꯁꯤ ꯍꯩꯖꯤꯟꯕꯗ ꯔꯤꯑꯦꯛꯁꯟ ꯊꯣꯛꯇꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯑꯣꯜꯂꯤ ꯃꯗꯨ ꯏ ꯅꯠꯇꯦ ꯑꯉꯥꯡꯁꯤꯡꯗ ꯍꯪꯉꯨ ꯃꯈꯣꯏꯅꯁꯨ ꯂꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯒ ꯕꯨꯠ ꯕ꯭ꯔꯦꯗ ꯍꯥꯏꯕꯁꯦ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯕꯨꯠ ꯑꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯍꯦꯛ ꯂꯥꯛꯂꯕ ꯑꯩ ꯏꯃꯥ ꯄꯟꯗꯨꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯑꯩ ꯈꯨꯖꯤ ꯁꯤꯕꯤꯒꯦ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯕꯕꯥ ꯑꯁꯤꯅ ꯑꯣꯏꯗꯕ ꯇꯧꯔꯤꯕ ꯕꯨꯠꯁꯨ ꯂꯩꯇꯕ ꯑꯁꯤꯝꯅ ꯕꯕꯥ ꯑꯁꯤꯗ ꯃꯁꯥꯗ ꯄꯩꯁꯥ ꯄꯥꯝꯕꯒꯤ ꯕꯨꯠ ꯌꯥꯎꯏ ꯍꯥꯏꯔꯤ ꯑꯗꯨꯒ ꯕꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯈꯤꯕ ꯀꯌꯥꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯍꯧꯔꯕꯅꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯇꯨꯅ ꯅꯍꯥꯛ ꯖꯦꯜꯗ ꯗꯥꯎꯟꯂꯣꯗ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯁꯤꯒꯤ ꯅꯨꯄꯤ ꯔꯁꯃꯤ ꯑꯃꯗꯤ ꯁꯥꯟ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯥꯟ ꯑꯁꯤ ꯑꯁꯤꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯁꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗꯕꯅꯤ ꯑꯁꯤꯞꯅ ꯌꯣꯛꯄꯤꯔꯛꯄꯅꯤ ꯔꯁꯃꯤꯗ ꯁꯥꯟꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯔꯁꯃꯤꯅ ꯉꯁꯤ ꯑꯁꯤ ꯑꯩ ꯑꯃꯗꯤ ꯅꯪꯒꯤ ꯑꯪꯀꯜꯒꯤ ꯋꯦꯗꯤꯡ ꯑꯦꯅꯤꯚꯔꯁꯔꯤ ꯅꯨꯃꯤꯠꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯃ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯑꯩꯁꯨ ꯄꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯤ ꯕꯦꯜ ꯑꯗꯨ ꯊꯤꯜꯂꯛꯂꯤ ꯔꯁꯃꯤꯅ ꯍꯔꯥꯎꯅ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯒꯤꯐ ꯑꯗꯨ ꯄꯤꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯞꯇꯒꯤ ꯅꯤꯔꯤ ꯑꯗꯨꯕꯨ ꯑꯁꯤꯞ ꯑꯗꯤ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯔꯁꯃꯤꯅ ꯑꯁꯤꯞꯇ ꯉꯁꯤ ꯑꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯁꯤꯞꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗ꯭ꯔꯦ ꯑꯁꯤꯞꯅ ꯔꯁꯃꯤꯗ ꯆꯥ ꯂꯧꯂꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯁꯃꯤ ꯑꯁꯤ ꯁꯥꯎꯅ ꯀꯤꯆꯟꯗ ꯂꯥꯛꯄꯗ ꯍꯦꯄꯤ ꯑꯦꯅꯤꯚꯔꯁꯔꯤ ꯍꯥꯏꯅ ꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯁꯤꯡꯕꯤꯔꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯂꯥꯛꯂꯝꯃꯤ ꯑꯁꯤꯞꯅ ꯅꯪꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯒꯤꯐ ꯑꯣꯏꯅ ꯅꯪꯒꯤ ꯐꯦꯃꯤꯂꯤꯕꯨ ꯄꯤꯒꯅꯤ ꯌꯥꯍꯟꯅꯕ ꯍꯣꯠꯅꯒꯦꯅꯤ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯂꯥꯛꯂꯝꯃꯤ ꯔꯁꯃꯤ ꯐꯣꯟ ꯑꯗꯨ ꯑꯣꯛꯂꯨꯕꯗ ꯃꯃꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯃꯥꯗ ꯏꯃꯥ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯐꯣꯟ ꯇꯧꯔꯛꯂꯤ ꯃꯃꯥꯅ ꯆꯍꯤ 3 ꯁꯨꯔꯦ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯀꯥꯎꯕꯁꯨ ꯉꯝꯗꯦ ꯔꯁꯃꯤꯅ ꯕꯕꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯃꯃꯥꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯑꯣꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯁꯥꯎꯒꯠꯂꯤ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯐꯈꯤꯅꯤ ꯑꯗꯣ ꯑꯩꯒꯤ 25th anniversary ꯂꯥꯛꯀꯗꯧꯔꯦ ꯅꯪ ꯑꯃꯗꯤ ꯑꯁꯤꯞ ꯂꯥꯛꯄꯁꯨ ꯄꯥꯝꯃꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯜꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤ ꯔꯁꯃꯤꯅ ꯑꯗꯨꯕꯨ ꯕꯕꯥꯅꯗꯤ ꯑꯩꯒꯤ ꯁꯛ ꯐꯥꯎꯕ ꯌꯦꯡꯕ ꯄꯥꯝꯗ꯭ꯔꯤꯕꯗꯨꯗꯤ ꯃꯃꯥꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯍꯥꯏꯅꯒꯦ ꯑꯗꯨꯒ anniversary ꯒꯤꯐ ꯑꯣꯏꯅ ꯅꯄꯥꯗ ꯅꯪꯕꯨ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯅꯪ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯍꯥꯏꯔꯝꯃꯤ ꯔꯁꯃꯤꯁꯨ ꯍꯣꯏ ꯂꯥꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯤ ꯑꯗꯨꯒ ꯑꯁꯤꯞꯇ ꯃꯃꯥꯅ ꯃꯈꯣꯏꯕꯨ ꯂꯥꯛꯅꯕ ꯍꯥꯏꯔꯛꯂꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯥꯅ ꯑꯪꯀꯜ ꯑꯟꯇꯤꯕꯨ ꯑꯁꯨꯛ ꯀꯨꯏꯔ ꯐꯥꯎꯕ ꯌꯨꯝ ꯑꯗꯨꯗ ꯀꯧꯕꯤꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯑꯁꯤꯞꯅ ꯁꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯛꯄꯒꯤꯅꯤ ꯔꯁꯃꯤꯒꯤ ꯃꯄꯥ ꯑꯁꯤꯅ ꯑꯩ ꯑꯁꯤ ꯍꯤꯟꯗꯨ ꯅꯠꯇꯦ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯗꯨꯅ ꯌꯥꯗꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯔꯤꯕꯁꯦ ꯍꯟꯗꯛ ꯆꯠꯄꯗꯗꯤ ꯔꯁꯃꯤꯒꯤ ꯃꯄꯥꯗ ꯑꯩ ꯑꯁꯤ ꯔꯁꯃꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯗꯨ ꯎꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯞ ꯔꯁꯃꯤ ꯑꯃꯗꯤ ꯁꯥꯟ ꯔꯁꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯔꯁꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯏꯔꯣꯏ ꯂꯥꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯤꯞꯅ ꯃꯃꯥꯏ ꯀꯛꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤ ꯃꯊꯛꯇꯒꯤ ꯕꯦꯒ ꯑꯃ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯇꯥꯗꯨꯅ ꯒꯦꯠ ꯃꯌꯥꯗ ꯂꯩꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯌꯥꯎꯈꯤꯕꯗꯨ ꯃꯇꯝ ꯑꯗꯨꯗ ꯔꯁꯃꯤ ꯑꯃꯁꯨꯡ ꯑꯟꯖꯂꯤ ꯑꯁꯤ ꯊꯦꯡꯅꯔꯤ ꯑꯟꯖꯂꯤꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯔꯁꯃꯤꯅ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤ ꯑꯟꯖꯂꯤꯅ ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯕꯨ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯔꯁꯃꯤꯅ ꯌꯥꯗ꯭ꯔꯤꯗ ꯏꯃꯥꯅ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯊꯦꯝꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏ ꯏꯃꯥꯒꯤ 25th anniversary ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯄꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯤꯞ ꯑꯃꯗꯤ ꯑꯟꯖꯂꯤ ꯍꯣꯏꯒꯁꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯁꯃꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ ꯑꯁꯤꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯔꯁꯃꯤꯒꯤ ꯃꯄꯥ ꯑꯁꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯁꯤ ꯎꯔꯝꯃꯤ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯁꯟꯆꯤꯟꯒꯤ ꯃꯁꯨꯅꯨꯄꯤꯒ ꯁ꯭ꯇꯦꯆꯨꯒꯤ ꯒꯦꯝ ꯁꯥꯟꯅꯔꯤꯕꯅꯤ ꯑꯁꯤꯞꯅ ꯁꯟꯆꯤꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯩꯗꯤ ꯅꯪ ꯎꯅꯕ ꯂꯥꯛꯂꯒ ꯅꯪꯗꯤ ꯁꯤꯔꯕ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯆꯤꯟ ꯑꯁꯤꯞꯇ ꯑꯩꯕꯨ ꯁꯤꯔꯦ ꯍꯥꯏꯔꯤꯕ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ रश्मि ममा रत्नाना मासे रश्मि की नुपानी असिपनी अगी 25th anniversary की कौरीबनी फैमिली असी अमत ओइनबा अदुना ngapiरो हारी संचिना anniversary असी की अखोई की फैमिली लेरी अतोप मिटोप योहनबा पामदे हारमी मतम अदुदा रत्ना असी यु पुथोरगा थक्तुना मागी नुपादा साउना संचिन मकोई असे अतोप मिटोप नते फैमिली असी की मिनी आइना मकोई बु कौरीबनी मकोई नोंगनिनी लेरगा चटखरगनी आइना हारीबसिनी हारी संचिना नांग आइगी पुंसी असे मांगलबनी हौजिनंग अमु यु थक्लमनानी हारमी अदुगा सिन असी चेंज तौकरे मतंगी सिंगदा अंगांग खरा उलगलमी अंगांग अमना क्रिकेट करादे सानागरी ग्राउंड सु लेतबनीना साना अखोइना लाखपदा अंजलि अंती थेंगने मकोइगी युमगी मयादा चावरब ग्राउंड अमा लेहौई मदुदोइना सानासी हारमी अंगांग अमना मफम अदुदा बुट लेबनी हारमी मतम अदुदा असिप लाक्तुना अंगांगसिंग अदुदा बुट हाइबसे करिसु लेते नुइबना सिरबा मतुंग थवाई अदो शांति ओइरबनी हारमी मतम अदुदा नुपी मसा अमा कीना ममाबु कौतुना चेनखरे असिपना माना चेनखिबसि करिगिनो हाइन हंग रश्मिगी मयामबगी मसा सुटीना मागी ममिंग शांति कौबनी मरम मसिनानी हारमी असिपना नकोई करिगी कीरिबनो मफम अदुदा चतुना क्रिकेट सानारुसि हारी सुटीना अंकल इमानदी यादे मफम दुदा चतपा हारी असिपना करिसु कीगनो मफम अदुदगी हेक बुथोरकलबा आइगी खुजी सिबिगे हारमी असुमना असिपना अंगांगसिंग अदुबु गाइदा पुदुना ग्राउंड अदुदा क्रिकेट सानाबा लागली अदुगा मफम अदुदा सारी खोलिबसिंग अदुसु मकोइना लोइना सेंगदोकली मसिगी मतुंग असिपना स्टम अदु युंगदा लाइबाक अदुगी मनुंग स्टम अदुगी मसिन अदु संगु हाबे याद्रे अदुदगी असिपना नुंजाव अमा पाइदुना स्टम अदुदा येइबदा स्टम अदु लाइबाक मनुंग संख्रि
stem adugi machine adu asi bhaksang amada thilami matam aduda nongsu mangsilaklami nungsisu kana siklaklami asumna stem ahum asi yungba lori stem sing adugi machine adusu asi bhaksang aduda yunglami aduga sanage tawbaga nong khaklaklami masidagi angang amana aina haidra mafam asibu leibani haidra hairaga angang sing asi kiduna loina senakre asibna khamba pau yadara asibna stem adu loktholi I tariba adusu asibti khangbana chade asibsu mafam adudagi satchirami mahangna mayum halakpada ratnana UBSC thugayu hari asibna UB edu floor da thugage tawbada mabaina floor asi thugairage haribra hain haraklam masidagi asibna stem ama loktholaga UBS da thomana UBSC pungkai kai khre asumna tawriba asida leiriba singasina asib asi yamna kali haina khanari matam aduda manam namthiba ma namlakpadagi karaidagi no haina jenglarkpada stem adudagi oidun leremle masidagi stem adu asibna sing patra ma pairaga green tree pambi asda ising asi tahanduna samle mem sinasi kaubidana bahajari stem sing asi samba loiraga asib asi chatkri pambi asina ising asi sukhapada isisu yaukri aduga pambi asi khujelakpasu ulagli Pathangi sinda numidangi matamda ratna asi tumduna leningai kanagumba nupi amna kapliba madu taraklam pungsu ahingi amaga mini kuntra manga chatuna leramle ratna asi magi rumdagi thoraktuna khonjin adu karaidagi no thirakpada khonjin adu dipakki rumdagi tarakpadagi dipakki rum adu thong thilami matam aduda kaplam adu su lekhri asnina thong adu hangdroktuna kaidorge ima hain hangi ratnana nakoi ani bu khana sainaba yawbro aina kapagi khonjin ama tari bisibu hain hangi mamongna khana sinaba karisu laiti akoi di tumduna leiri harami ratnana fare fare adu di tumawro hairaga lakpada nupi amagi khonjina amu kapasi harokle masdagi ratnana kanano kapli badu hain hangi aduga makhada kumtharaktuna yengudadi kanasu leibati uramdi bahangna lakpada kanagumba amagi mami ama leptuna leibasu ukiram aduga amuk handuna yenglubadadi karisu leiramdri aduga onthropadadi mamangna thawai ama leplamlaga mangkhre masdagi ratna asi kiduna masinda mantra sonjari aduga magi rumda selaktuna kankada lotuna leikiram mathanggi ayukta ratnana mamukda aina haribase nak thajaba ngamloi ngarang nungdang asi aina amuba mami ama uki aina khanbada madu but oiramgani haina kina hari mamongna ima nang sauri sarakono ngarang nungdang asi nang yu thakibra ratnana yamna di thakti bottle ama khakni adubu aina haribasini mafam asda but leri matamaduda asib laktuna ima nahaki nakokda but leri asibna nah karamba matamdagi yu thalakpagi hain hangi ratnana laisaringaidagi thaglai haram asibna numidang tummaga yabra sor honbaga nungaitabra hain hangi ratnana tumbadi yai barangmaktasu tumbasu adum kai aduga sor honbasu nungaitaba kaisu leite adubu ngarang numidang mami du urubadigi sor honba nungairaktri aduga mami ga nang hangli duga kari mari leinabagi hain hangi asibna mami da khangba leina ase siophobia kawi haram mase koki leinani aduna doctor amadi yengthu hari matamadu sachi lakpada makoi umse khanglami sachina hamada ASC re habiri aduga haujina ratna se ngauri habiri fajaine haram laga chatkri asibna mashini akoigi punsida but ori base ma asidi mami ori base haibaga rasmi asi laktuna asibta mapala asumna haibagi sauri aduga asipu puduna laklaga nahang na aigi pabu yahanaba lakliba natra butan thoknaba laklibra nahang aigi damakta kaisu tawba ngamloi hari asibna nang naibu kaisu tawba ngamloi khalibado arambani nangi damak kudimak tawba ngamgani haram tangi numidangda asuni amadi dipagasi tumlingai asuni na makon ama tarakpadagi makhara kumtharaktuna storum amda sanglaktuna yenglubada udal horse asi mathanta lingduna leiram asuni na udan horse asi lefalam aduga chatke tawbaga udan horse asi amung lenglangami masdagi asuni asi kiduna magi rumna silaktuna dipakku hawdokli aduga hari storum da udal horse asi mathanta lingduna lehawre ayamna kiri hari masdagi dipak amadi asuni storum aduda lakli aduga udal horse adu dipakna paiduna amusu lefale aduga amuk su chatke tawba matamda amuk su lengla masdagi makoi ani sikibna lori matam aduda asi laktuna kaidawrabagi hari makoi ani na udal horse asigi lingli basigi matau tamduna takli asibna thongnau hangdokliba do lonsilame masdagi lenglamba adusu fakri dipak amadi asuni noktuna sina ori hari masdagi asib asi su chatkri dipak storum madudagi tholakpada stiar ka khatke tawba matamda stiar mapana thawai ama leiba thengnari masdagi amuk yenglubadadi kaisu leiramtre dipakna bud amata leite mase agi wakana ni hain hari asumna dipak amadi asuni chakraba matung budal host asida anga ama phamduna sanabagi mami si akoin uba phangi masigi matung ratna asni amadi dipak mandida lakli aduga pandita ratnana panditji akoigi mating amuta pangbiu aikoigi yumda angakpa kaya ama thoklari numidangi matamda misak amana kappa nokpagi khonjen kya amata aduga amubam ami amasu ukhrabani aigi yumda yamna tamtiraba bud amadi leiramnani aduna akoigi mating amta pangbiu hari pandit asina aina hojik nakoigi family adugi problem ado haiba ngamloi aduna nakoi yumda puja tawgadabani hari
aduga sin asis kat tawkhraga mathangi sinda pandit asina makoi ahumda jumda but plate ai lete khangnaba thabak ahum tawdaba yati ahamra tawgadaba asi astit ba bidi ani subada bikram bidi ahum subada udesa bidi han bagi asina yubi mamit ahum panba masangani ani suba asina mabuk lamlaba san amasangani aduga ahum suba asina nakoi family gi isangani haram mathang sinda program amagi isai saknabagi harakpadagi dipak asi mayamna tinaraklam dipak asi isorgi mingda saisakpa ama oribani resmina dipak putiraktuna dipakta nang mafam asda kaidoribano isai saknabagi mina nangbu ngai horibani hari dipakna aidi konjen ase yadri resmina isai na kanana saktoriba dipakna asipusalu hari asipna aidi heroi aidi film isai khaktani hairibase resmina saktaba yaroi aigi iprabo impress ohendaba yaroi hairaga puduna satkre masdagi asipasi isai saklam somdana ratna asni asi bu lei leite khangnabagi yubi ama paiduna lakli pandit ji gi konjen oina haiduna tahalakli yubi mamit ahum panba asi yumjai gi mayada thamgadabani karigumba yubi asi unglagadi nakoi gi yumda put fret leirabani hari masdagi asni na kina yubi asi thamduna mantra soli adubu kaisu tarautri masdagi makoi anisdi harauri ahum lak subdadi yubi asi kana unglakli masi ubada makoi anisdi kibna lori asumna han bagi thabak asidi loikri pandit ki konjena ani suba bikram bidi tawgodoriba thabak asida yumda sanaba sinduna mabuk lamlaba san amada pijagadabani kariguma san aduna sadrabadi yum adda butret lairabani haiba taklibani harami asumna makoi anina san mapu aduda san adu pusalaktuna sanaba thamliba se pijanam hari san asi susanglagle adubu magi mamida karigumba ma ubdagi san asina magi mapu adu hundoknambanga yum adudagi senkre masjidagi ratna amri asni asi kibna lori asni na 60% confirm ori mapam asi thaduk tuna salasi mapam asi but leire hari ratna na yum masi ai ipuroi bana nungsi na sabi kibani kamaina thaduk tuna satkadori bano aduna ahum subagi thoram asiga tawkisi hari adubu mama wasina kiman badagi yadri adubu mama na haiman badagi asni asisu yare pandijina ahum suba asidi kharalui masida nakoi kudung tiba taba suyai thaba asi tawam matamda yum singi mai ado loina mutat kadabani thanduna leriba dia adugi mayada I ado thada duna thamgani masigi matung nakoi yum adugi mapanda sep oigada mafam aduda ngaiduna leigadabani asumna tawragadi thawai ado uba fangani kariguma thawai aduna I ado lekhraba thawai aduna kanagumba ma hana balaklibani hari pandit asina hariba singa si makoi ani na chapmana na tawri yumgi mai singa du suloi mu thalaga thaliba dia asigi mayada ratnana kina makut adu pinna tinduna I tahana ba honari adu buratnana pinna si loktoke tawbadi yadre asunina mamara thuna tawna ba hari ratnana loktopa yadre panduna leri hari masdagi asunina shauna mamagi mamaida kupangna thaduna yamna thuna taw hari ratnana makasu loktopa yadre panduna leri hari amuksu asunina sauduna mamada amuksu kupangna thaduna nang thuna tawge habra tawroi habra yamna thuna taw hari ratnana nang naingoda nang haira bahari asnina sigi matang yoroba sida na respect amung pamni bra yamna thuna tawgi habra tawro habra natrabdi na kompak asina kaul ni haram sumna ratnana makura du pinna tinduna idrop ama mai adugi myada tahalam laga yumgi mapanda thonglon sinduna lumduna lei atamade thawai asi mai myada lakli tawriba asisu makoi ani na uri aduga thawai asi laktuna I edo mari aduna leklam asumna tawriba asi uraga makoi ani na 100% confirm ori hainaram matam aduda thawai asi makoi ini gi mamangna thorokli masdagi makoi ani sielo hainaram aduga sinna sukat tawkiram matangi sinda sachina surtida naboka namaga to kra de sakrabagi rang dharamagi oiba program da su udi surtina mapuda mandira sakhibani haram sachina koksi su sikpani yadre yum asda limon rasti lombina ba kanapta leitre hairaga siara ma da phamde rasmina mapa gi manakta sangsin duna papa asinai bu yamna nungai na thambi aduga sansu ai gi samang ni khalibani akoi ase yamna nungai na leiri asibamadi ahak babagi asibat phangjedri nahang na koi bu ngak pitri aduga baba nahang na yaragadi limon rasti ado ai semlaki hai mapana semlau maduda hu khara ga haploga pura u haram masdagi rasmi asi nungai tana mafam du thaduk tana sakri sanari bawari singa si asibna loina bataram hi urami masdagi asibna sanchigi manakta laktuna hari nongini leragadi ai koi mafam asi thaduk tana sakri satringai asida karigumba kharadi haiba pam asibna khuru kulaga ai koi gi islam da namaz son ba haiba se yam maru ebe se kari gino khangnabra maram di akoi na thaje problem adu gi solution ado hebak ta khuru adu kunduna nijaragadi problem ado solve ore haina karigum matam dai na khuru ase lebak ta thengduna kulagadi nahaki na sanupi resmi bu nungaina leinabagi nijari bani adu bu nungaina lehena ba bor adudi nahaki na kuta leiri akoi bu loksin biro hari aduga makata na su hari nahak sa thakpa pamado ai limon grass di semlakpa yagadra haina su hangi sachina nofet tawna lola u haram masdagi asibna green tea mana khara thali masdadi I tairaba istam samsan kiba ado asibna green tea pambi amadi limon khara haptuna
ꯃꯀꯨꯕꯣꯛꯀꯤꯗꯃꯛꯇ ꯆꯥ ꯂꯣꯜꯂꯤ ꯆꯥ ꯑꯗꯨ ꯂꯣꯟꯕ ꯂꯣꯏꯔꯒ ꯁꯟꯆꯤꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯄꯤꯕꯗ ꯁꯥꯅ ꯁꯨꯇꯤꯗ ꯌꯦꯡꯉꯨ ꯑꯪꯀꯜ ꯑꯁꯨꯛꯀꯤ ꯆꯥ ꯑꯁꯤ ꯊꯛꯈꯤꯗꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯁꯆꯤꯟ ꯑꯁꯤ ꯏꯀꯥꯏꯅ ꯆꯥ ꯑꯁꯤꯗ ꯆꯤꯅꯤ ꯊꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯁꯤꯞꯅ ꯆꯃꯁ ꯑꯅꯤ ꯊꯥꯛꯈꯤꯕꯅꯤ ꯌꯥꯝꯃꯟꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯁꯆꯤꯟꯅ ꯑꯩꯗꯤ ꯁꯨꯒꯔ ꯂꯩ ꯆꯤꯅꯤ ꯊꯥꯛꯄ ꯆꯥꯗꯦ ꯍꯥꯏꯔꯒ ꯁꯥꯎꯔꯒ ꯊꯛꯇꯕꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯆꯥꯁꯤꯡ ꯑꯗꯨ ꯑꯁꯤꯞꯅ ꯊꯛꯂꯝ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯃꯊꯟꯇ ꯈꯞꯂꯛꯂꯝꯃꯤ ꯆꯥ ꯑꯗꯨ ꯊꯛꯄ ꯃꯇꯝꯗ ꯑꯁꯤꯞꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯐꯥꯎꯔꯤ ꯑꯁꯨꯝꯅ ꯆꯥ ꯑꯗꯨꯁꯨ ꯑꯁꯤꯞꯅ ꯂꯣꯏꯅ ꯊꯛꯇꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯁꯤꯞ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯤꯞ ꯑꯁꯤ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯃꯥꯏꯗ ꯅꯥꯟꯗꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯈꯔ ꯈꯨꯡꯒꯠꯇꯨꯅ ꯆꯥꯔꯤ ꯑꯗꯨꯒ ꯂꯦꯝꯅ ꯑꯝꯇ ꯊꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯁꯤꯞꯅ ꯆꯥ ꯊꯛꯈꯤꯕ ꯑꯁꯤꯗ ꯑꯁꯤꯞꯀꯤ ꯍꯛꯆꯥꯡꯗ ꯊꯋꯥꯏ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯃꯨꯚꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊꯅꯥꯟꯗꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯕꯥꯏ ꯕꯥꯏ